ngasi numidang wiram da phong ki pakangli pak ki mera pausen headlines oiduna phongli mioi ahum nongmai ga kona na fare Churachandpur ki mafam kaya da combined force operation chathabada kuchu khulai kaya phagat khre mapung ba pau Manipur Circle News ki maikai dagi pathok chage ngarang numidang wiram Imphal ke Sampat junction gi akoi mafam da Manipur police ki kangbuna thibu humba gi thabak chathabada mioi ahum nongmai ga kona na phagat le haina Manipur police ki pau amana hairi nongmai ga kona na phara ba mioi ahum adu di Bisnupur district tagi Naurem Inautomba sahi yankhai humdoi wahengbam Inausa sahi nifutaret amadi wahengbam Helendro sahi kunipani makhoi SLR ani magazine ani marukun phagat pangam khi hairi amarom dangarang command force na Churachandpur district ki tongan ba mafam ani da combing operation chathabada nongmai amadi maruga kona na atai khulai kaya su phagat pangam le hairi ngarang Churachandpur district ki Haulinja village da combined force na chathakiba operation aduda single barrel ahom local made pistol ama 9mm gi live round ani country made explosive long range motor ani tear gas ama smoke bomb ani amadi fake currency kharasu phagat pangam le hairi makha tanati moljang village da combing operation chathaba matam da so 303 rifles ama magazine ama 9mm pistol ama 9mm gi carbine magazine ama carbine ama galentine stick taramari radio set ama tongan ba nongmai maru kya so phagat pangam le hairi police ki power sin makha taribadi ngarang state asiki tongan ba mafam da hangliba check post sing da achat awok sing check toba gi thabak chathabada mioi chamaga humputra phagat pangam le hairi makha taba pauda kangla pauchena phongdi Ccpur ki Thoudokta Chennaba Leingakki official taret suspend Twkhre manungoi ba warol Manipur Leingakki joint secretary home na thokpa cherol amana hairibadi haukiba tha asigi 15 da thokhaningdaba thodok amada Churachandpur ki DC amasung SP office complex ta mioi chanipan dagina lising rom na mai thakiba amadi DC complex ta khamduna thamba bus amasung truck tra ni thoi amanga ta thokhan kiba amadi relief material puthok pusin toba gari ani yaukiba loina na numit adugi thodok aduda Leingakki tongan ba officials Imphal dagi community taret ki manungda Bisnupur dagi officer ama yauna thabakti suspend tawre haina joint secretary home gi serol asina haire serol asina makha taraduna Kokizo community gi complex body ama oiriba ITL left na tongan ba numitta thokiba press release ta Ccpur ki DC na lanjelakpa singi chana thangna ba watana ba tawriba bu relief material gi sengchak phangdre haibu wafam kaya thengnare DC Churachandpur asi displaced person singi chana thangna ba watana ba honariba Leingakki officer ni state Leingakna Manipur ta thokliba irang asi loisinanaba kana honari Churachandpur da leiriba miyamna district administration da mateng pangbiu hairi